Kangla TV na taram nokchari. Ngasi July tang 19 sok 2025 ingen gi kulumdoi ni panba irai numit ki Nungthil gi se phong singda kari headline phong ni bagi habadu mayam punni yingminasi. Ahan da lokhat chariba Nungthil gi se phong asi Wail Kati ni Wail Kati gi ahan ba headline oina lairiba asi Manipur da thoklibi irang asina mikok thibada khurok thanggadori. Illegal immigrants in khandok laba tungda Manipur da census tawbiu JFD. Masigalona background da color tawduna highlight toriba points asi JFD gi maru oiba wafam da illegal immigrants in khandok laba tungda census tawbiu aran ba yauduna mikok thian nanaba campaign chathaba horgani. Thian nanaba akhang ahi singalona campaign chathaba horgani. Achumba census amasung delimitation tawhannanaba khongjangda loop khudingmak punna chatmin asi. Nagasina khundaba chingkhong chingyada matam kaktana kuki sing changba thingkhre. Athing masing asi ahing nongyadagi hona chatnaragani. FNCC. Manipur dagi kangpok piphawa lambi sembada apan mapihandanaba UNC da wakatkre. CC dagi kangpok piphawa lambi sembada apan mapihandanaba UNC da wakatkre. Inotech Fest hokre. Jai Kishan Vote Bank sagat pada Puruk Masel Thang Chatna Hale. Manipur da President Rule Sangtahan ba Pamde Mayasor. Greenland da Thijan bagi Khongchatta Rohit Yaudori. Chahi Nauribi Nipi Macha Amada Sexual Assault Tauruban Nupa Ama Chahi Taruk Phadok Pikre. Hang Tadagi Panglakpa Certificate Kang Kathang Oidun Leire Sanaroi Sing Kudong Saba Pangdre. Adugo mapalam gi pawda yauribasina Pakistan dai chaw thokpadagi mioi chama yankai mapan sikre emergency lauthokre. Delhi Bengaluru gi school humpuda bhom leire haibadagi miyamna mipainarure. Masina ngasigi Wail Kati gi headline singni adugo mathangda lokhat chariba Nungthil gi pawche asina Kangla Paw. Kangla Paw gi ngasigi headline da kari yauribi haibadu mayam tang yingminasi. Ngasigi headline si ahamada photo ko na phone iba si police ki civic action program gi makhada Nagaland gi Chakabama gi Senapati gi Martias Park phawgi bypass road semagi thabuk paikhatba kadana yu amasung mayai ka ba chinja ki mayokta konthojam kangjebung area da pangthokhiba poster campaign MLA Joy Kishan na press club ki lift hapnaba jatra hunkre Manipurgi asengwa picture parliament ta uba phanglagani Joy Kishan. Illegal immigrant amasung Maitai sing ST list chanbagi matangda youth rising ama mathau tare MMTU. Naga area da kuki singi mathakta chathagadoriba indefinite ban mapung phana sogatpiyo FNCC. August thada sungsoi soidana NDA government ama laklagani Nurul Hasan. Government employees singi macha sing government school da tamhangedabani haibadu thabak to onthok piro. NE gi oiba major seminar ama pangthokani. NPP Moirang block amdi Anwar Alina sengdor kadabani. Onthokjum Kangjebung area da poster campaign pangthokre. Myanmar gi resistance forcing na control toramba town sing military junta na mathang loksin bahoragle Kayamana surrender tawkre. CRPF Group Center Langjingna Uchara Chama hena thakre. Masina ngasigi Nungthil gi sefong Kangla Paw gi headline sing wari. Adugo mathang de lokhat chariba Nungthil gi sefong asina Kanglai Paki Meira. Kanglai Paki Meira da ihan hamluda leiba background da color oiduna highlight tawduna phong liba si Gwala Tabigi wathok. Journalists in the attack to democracy attack to buni amju madi EGM. Kuki Jo Singna General Yang Yang Kaida German Tiger Road Chamber Yaro Haiduna Taming Long the rally chat cray. Manipur PR Sangtaba Pamde, Manipur talk level lana silosinduna Miang Obalangak Semba Pami, Mahesor Tonogzam. Government employees in Gimachas in government school the Mahita Hanba compulsory Oigerabani Haibadu Tabak on Tok Piro, Dr. Sandip Pande. Manipur Press Club building the lift panaba MLA Joy Kishan ngasi chatra hunkre. Numit humni chathagadaba
Innotech Fest 2025 ngasi Takyel Science Center da hudokre. CRPF Group Center Imphalna Langjing achobada u chara chamarom thakre. Manipur da thoklibi irang asi loisindringeda anouba lengak sembagi wa khannaba matam chade nimai chan luwang. Uripok maikay lambi thongi phibam phattana leiba ngarangdagi hongna semjinbagi thabak hokre. Ayang pali lambida Wellness Naturopathy and Yoga Clinic asi hangdokre. Among the long na hiplaga social media da communal sagat palepio KMWO. Konthau jong kangjebung area da nisagi potlamsing yon ba mari thakpa chabi yaroi haina poster campaign pangthokre. Indian Occupation Army gi drone bombing sorepana yaning da phongdorakli. Asina ngasigi Kangla paki mairagi headline sing ori aduga aroi boina lokhat chariba akhoi Nungthil gi chepong asi paujel ni. Paujel gi headline da ahan bada phong libasi journalist sing da attack to body democracy da attack to body amju sung EGM World Indigenous Peoples Day gi thoram pangthok lagani asang kasar CRPF Group Center na langjing achukda upal chamarom thakre Paujel chepong gi headline sing gi marakta red color na highlight togduna phong liba sigi headline asina mausagum ing tappa hanjan ringai cherekta census tawna bu honarpagi mayokta chap chana lepkani Jitendra Ningomba blue color na highlight toriba sina lamdam sigi naha oiba inventors innovators singna puthokliba potlam sing ubada pukning singsilli Vivek Kumar Yas ki awatpa ko sing haknaba thabak paikhalagani heto Shanti hanjan hanbada media na paujel pibi pubiu Joy Kishan MU da NCC gi unit ama hangdokpasi nungai pawi Lokendro President Rule PR Sangtaba Pamde Mayesor Thongjam Miyoi amakak positive oiki active case masing sutara da hantharakle masina COVID ki pauni mathangda leibasina same kiba tha hum da ngaiba waiton test bur lambi salak sare aroibada leiba sky blue color na highlight toribasina sok lising ani ama amasung lising ani tarama thoigi census ta yumpam oiraga delimitation tawba yaroi MMTU Masina paujel ki chefong si galoina ngasi gona dini Nungthil gi pauche singda laiba headline sing mayam na pathok chabal lore aten matam gi manungda editorial column da kari kari yawi bige habdu mayam da soidana pathok tuna khangan janaba matam adu lobjege ngai dun leibiu